Thongju amadi thamoi ban kendra ki damak mathangsina thongam biswajit amadi khomukcham joy kishan bu BJP ki mirap oire hena official oina lauthokre. Janims authority na pong lambi hangdok pidrabadi miyam na sangsin ba khongjang singda Khetrigao Assembly constituency ki MLA Amin Shah su saruk yargan hai. Gari asawawum yauna huran kharba gari nipan Imphal West Police ki anti-vehicle lifter ki team na aphagat pangam kre sena bani hai dunyo yamasu aphagat kre. Amasung miyam ki sakhwat thorang ki dama kari thabak thoram sing paikhat li hai basi DIPR na miyam na khangin gadab ni hai na dibut team ni ka gai khang na pongdok kre. Mayam kurumjari adom ne yengbide bas impact news ni ay okrum somendro na uji pungja ase pawbogi maroi paw sing miyam da pijari lakliban November ki tang kunma thoida thongju ma di thangoi ban ani gi maraki mikhalda Bharatiya Janata Party ki tiketa mikhal thengnagda ba mirep sing ngasi official oina party president na lauthokre nitai pa chuthekta leiba party office da party ase ki president thongnawjam saubuna thongju ma di thangmai ban assembly constituency ani gi hana ki MLA odamba mathangsina thongam biswajit amadi khumukcham joy kisan ani bu BJP gi mirep oina lauthokhi thongnawjam saubuna makhat Tana hai ki pada handak pangthok ka daru marak mikhal asina senja thumja laitaba anu wa Manipur ma oyen na ba pandam da mikhal thengna gani handak pangthok ka daru mikhal asi ki damak mioi tarama thoina sab election campaign committee sem khiba ka loina na mioi tare na sab media committee amasu sem le haki ningsing ba yabadi BJP na miref oyen na ba thongju assembly constituency dagi Dr. Sapam Dhananjoy yauna mioi anina applied torokpada thongam bisojina ticket fangkibani loinana thangaiban assembly constituency gina hanagi MLA KS Joy Kishan mathantana BJP ki ticket applied torokibani party asigi president oiriba Amit Shah ji na soi tawduna approve tawraga pirakpa adugumba candidate ani madudi mingoina panjarabada thangaiban asigi KS Joy Kishan Singh Thongju Kendra gi oina Sri Tej Bijojit Singh mai pakani haibagi thajabado yamna wangna lei akhoi gi moto di corruption lehendaba yamna sput loiba adugumba sarkar ama Manipur da langnabagi maru hulannaba good governance leilanaba honaba election fight togani Janims authority na pong lambi thingjin khibasi amuk hana hangdok pidrabadi miyam na changsin ba khongjang singda Khetrigao Assembly constituency ki MLA Amin Shah su saruk yaragani hari ngasi Kongpan Social Development Organization club ta paumi singa unaba mana JAC ki ko convener ningthawjam Devesor na hai ki bada ngasi yok MLA Amin Shah masa laktuna JAC ki miu singa loina na mifam pangthoki MLA yauna pangthoki ba mifam madu Amin Shah na ya school wangkhai lamlai androm de khunrakwam assembly constituency ki MLA singa loina na lambi ase hangdok na ba Manipur government ta taksin gani miyam gi apa ma se thungan ma ngamdrabadi MLA ama oina government pai bada yaudраbasu tokani haina thajab piramki Janims student union na JAC da thamlakwa wafam taramna OE adubu lambi hangdrib fawbadi matam khara awab khangminaki se hayang government ka unagadoriba asida yanaba puraktrabadi lambi ase hangdrib fawba kauthok oksin taunaduna amuk hana government ka wari sanaroi haiki ngarang MLA ge yumda khoi saunarba miyamna akai atoi thoan keba adu matungda amuk tawbigano sangsilba khongjang ase santi oina sanction si nakal ani gi marakta mukna bana kariso apab fol purpa ngamloi haina JAC gi convener L Tombana fongdoroki CM unanabagi hayeng si sinbada MLA Bijoy amadi MLA Biren mahak masa yauna punna JAC gi miusinga uminanabagi wafamsu thambirami JAC na miyam gi awana khangdaba nate ana laengi oiro satok chachin doiro koi awana khangdaba nate adubu poglambi phatri phawbadi khongjang haloi miyamna su mating pangbiu loina na ana aba yengba lakpiganu amadi staff sing na su normal duty thadok piduna JAC na sangjaliba khongjang chida saugat pinaba JAC gi maike degi phongdok chari Amaramda pong lambi hangdok pi oiduna sangsilba khongjang asin amaram oiraga Janims hospital gi mausagi oiba ana laingi thavakta apanba pidana naba maruoina anaba yengba lakba singda hospital asigi employees singda amadi institute asigi mahiroi singda academic atmosphere da apanba pidana naba teachers association Janims na appeal torakli loinana miyam gi interest Janims authority amadi JAC pong lambi anina tungkoi waroi sinama purak pinana naba su appeal torakli
Imphal West Police ki anti-vehicle lifter team na huran krab gari achaubu ahum yauna gari nipan recover tawba ngamkhre amadi gari huran mada senar ma yai haiba miyoi amaga fagatle recover tawkrab gari sing angasi nomidang paumi sing ki mangda puthoki gari sing asida sunatana gari huran bada amadi huralaba gari sing semdok sadok bada sizinaba polam sing su fagat pangamki ngasi fagalaba gari sing adudi alto car ama Maruti 800 car ani R15 bike ama Bajaj Pulsar ama Honda Activa ani loinana Daiwo amani Imphal West ki OC AK Santi Kumar na phongdorakpada Imphal West Police ki ASP ki instruction matung ina district asigi police station sing the anti vehicle lifter ki team amamam semle hariba team masina lilong haurebi laira khongdagi Mohammed Azid Fundrai mayum ko mi emagi yumdagi gari sing ase recover taw ngam khibani hari makha tana so gari huran khiba sing afaga na action lokhat lagani haina phongdokhi koina gari se lok tawraga su jikan se gari huran bagi technique sa amasu honge ba se khodam moina Maruti van angang pu ba gari Maruti van am laeng khalagi solo lam tar su Maruti van je puna thangkala gari da hapaga pu ba yai sumba system ama technique ama su lei ba maruina gari si khara malakpa haigadra koi gi lok si khara komak pagum basi dedi gari si khara section bigadamni na gari si thamma matamda koi gi koina hana su mamang da su hana mayam da haije ki bedo extra lok ama tawbaya bangai tawbiu yam tawningai makha yam leiri ado si gari plan bai sang si su khara handarakani na khali si step si lawrabani na Amaromda Singjamai Police Station kuanba mafamdagi ngase ayuk angan mada a bike ama nongmai sinho na lakre alto car mana huran kre hadi nongmai sinho na bike lakpi krabami adugi mami yumnam Gyanendra Zit apokwa yumnam Zatisor kawa khongnang phaidit pidagin hari lakriba bike adu amuba masugi Yamaha R15 registration number MN01V3785 ni Taudoka sega mari lena na Singjamai Police Station report ma tawkre hari nakala na Singjamai makha thongam lekai dagi khangemam amubagi Alto LXI registration number DL8CK156 ama ayuk angan bada lairamdre hari gari ase Supreme Court practice tawriba advocate khangemam Dev Vartagi mingda laibani hari Moini khaktani lai je ro maitai yamga kana muslim mongo oiba muslim ni cha kone muslim ni moini suram ni na amane nong musa torok kone kakchinga kone ai mangda no direct face to face unaraga direct thungan ju oiba adu logim ni na lamhang da laki boita di kechu ong kadang ong khap phaga da ai lekai ji de ke ngo phatab khar leire huran jin di khar leire habje lekai ne khar khamgam toi andak ji khar ju toi chala ni na ba lekai gi club tu gi favor da tawraga moi sum ba buli ja bu boiro nataga nati budi ja da ba atoba toba pau digi khaga sum chen khona ba leiba sing ji khoi ngak thok nabi damakta akoi mitna sing la leina na ba akoi club ki leiri bana harol sing china khaga sena ji Police Department da lairiba miyoi singna apukjel sengna mathau tawrabadi lamdam asida gari mamu wathok ase kharada orabasu kokpa ngamgani haina miyamna catch them campaign da thamlakli Greater Imphal amadi masigi akoibda lairiba mafam singda agari yamna toina mangliba asiga mari lenana Impact News pokna phamamadi People's Chronicle na sathaba haukiba campaign catch them ge saruk ama oina yumgi geta khamba masagi alto Alex mangkraba khangebam manoharna afongdorakli Singjamai thong wangma khetri lekai da laiba masagi yumdagi mahaki gari alto ase October 15 amadi 13 ki lonaba hingda huran kibani hari gari huran basiga mari lenana police matam sana report tawkre aduma ko hauzik phawba matik sab action di lokot ba laitri hana manohar na pen da phongdoraki Deputy Chief Minister Gai Khangamna government miyam gi yaifanan raba amasung sawhat thawrang gi kari thabak thawram paikhatli haiba se Department of Information and Public Relations na miyam da khangan gadabani haikre Department of Information and Public Relations DIPR na senduna moirangkhom da leiba department asigi complex ta ngasidagi hauduna November gi tang ama fawba sathagadaba photo contest kam exhibition amasung numit humni gi photography workshop haudokpagi thoramda wafam asi phongdokhibani thoramadda Deputy Chief Minister Gai Khangamna makha taraduna information technology asuk sawkhalaba matam asida thaudok amata uhanba tan bangamda laite haiki migi lamdadi information ka culture ke banjani yam maru photo journalism se interest tawsi leiba atai bodi kala ban tawre adu side by side photo journalism
journalism and photography importance of photography and photo mummy preservation important okay. Malayam yatai mafam na pangthok na bagum Manipur da sungasi Global Iodine Deficiency Disorder Prevention Day ge thoram pangthokre iodine miyoi bagi punsi da piba kanaba sing amadi masi wat pana thon ma khudong sa da sing matang da khangan bana ngasi gi palan thoram asigi pandam oiri hariba palan thoram asi National Health Mission IDD cell na sinduna lampel patalaiba IMA gi holda pangthokhi thoram asida saruk yaraduna Health and Family Welfare Services Government of India ki Regional Director Dr. L.A. Singh na hai ki bada iodine se ahal naha nupa nupi amadi kanglup khaidana nongmada sangdraba yadraba micronutrient makhal amani haina fongdokhi Laklip November ani the pangthok kodarba college sing student union gi mikhal gi wathok leptana thorakli Thambal Mari College student union gi mikhal da mirep ohen bada college asigi oza sing aran kaya tauriba asi sumthrok tiba makhai college asigi mikhal pangthok pa yaroi haina Kanglai Park Students Association KSA na thamlakli Tidim lambida KSA gi office da paumi singa unaba bada association asigi SRD secretary angok ton khumana election gi guidelines gi wang mada college asigi mahiroi anibu mirep ohen liba asi reject Taudriba Makai, College Asida, Michael Pangtok Yaroi, Kariguma College Authority, Nampu Hapu, the Michael Pangtok, Honarabadi, Madu the Tolpa died the College Authority, Puga the Fondoki. Masi Thamal Mari College da, Koisahi, Taratre Tagina, Kunitoi Faugi Manung the Labor, Myrosina, contest of Godami Haibasi, Nateraga, Sahi Helamba, Myrosing, Bol Lepala Magidamakta, Haiba College Asida, Matam Chupagioina, election to what Kesena Tingale, election to Harabadi. Masi akhoi mingoina palabda oinam barun amasung namairapang kanta haiba mahiro anisi reject chatriba makai election tawba yaroi election tawramabdi college asida thokpa afa phatagi daita election pangthoknabo honabada changiba mioising aduna pugadamani Manipur University ke Department of Physical Education and Sports Science na sinduna numit humni yoiba national seminar hayeng ke department asida haudok lagani New challenges of physical education and sports science in the 21st century have a team the pangthok the seminar say National Association of Physical Education and Sports Science napis ka khusam naduna apangthokani We are extremely happy. On behalf of NAPAS, I welcome this idea of conducting this conference for the first time in Northeast area. With all the enthusiasm and support given by the Vice Chancellor, we are extremely happy to see that this conference will go in the way that we will have an academic exchange program with the participants who are coming from all over India. Numit hubni sumna sathakadaba comprehensive school Nambol oinam gi educational trade day 2015 ngasi haudokre Board of Secondary Education Manipur lobo SSLC examination English sing ani taramanga da taret suba position lawrakraba school asigi mahiroi Pritam ngangom amadi tongan competition singda makok tarakraba school asigi mahiroi singda khudol pot khusin aduna pungning thawatki Impact News na sathajaba campaign Who Will Be Your MLA Adomgi MLA kanana oigani haibige sarukama oina ngasi su thongju amadi thamaiban kendra ani ki miyam na tongan mot sing thamnarakli miyam gi oiba apambadi senja thumja yaudana mikhal pangthokpa aduni hana fongdoknarakli vote haibasi number game ni
voter khwaidagi masing yamna phangbaduna akhoi vote ase ka doribani akhoi adubu hariba vote lepkadoriba candidate asina karamna voter masing yamna phanggadoribana haibasina achoba wahang ama oiri adubu whole be your MLA haina na handagi impact TV na tatharakba special media campaign nangi MLA kanana oigani haiba asi campaign asi dai khoina voter singda hangbada ma khoina nong matai khoigi vote ta paisa lawi swai haide doji mu yengsi moi vote ta paisa lawbra lawdabra hi matangda khoidi handaki vote se ko candidate se yaudi yaure khoi thadag da mi se ko khoi bu sembi riba khoigi sembi bam pham da khoidi vote pi ba se khoigi thongni aduna mangonda pulap pi dana mangonda support tawani mangonda oina ka tawjarani Kota pasaya na tingba adagi thada ba chak chana ba khona ba je akhoi ai gi mota di maji chukpam pam jade party di yengwa akhoi di afaba mi yenga candidate masa yenga thada gane khoina pamjai je party naire ga su Manipur di party naiba naidaban leitana akhoi leibak mayam gi seba tong mi do adu darkar oi adu tuna akhoi party masa yengjaroi taunari ba ani sigi manung da amadi aduki matik wak tawre aduna mangonda koi support tawge na khali akhoi di paisa nuksa gi wali ko akhoi di paisa jo amta lawjaroi mai magi agent khaidong nei dana ko amagi ora amagera madira agent da khoina akhoi sarukti akhoi lawjararoi noi pi gi ba khapa laijaba lawning ba mi lawjagi jano khoi lawjaroi akhoi adu gumbadi pamde aina hojik lerebisina thongju kendra dani akhoi gi thongju kendra gi mongkhang lambi mapa dani hojik पैसा पीबसी यामना फते मसी आइगी मोता हारगदी मसी पैसा सुंगलो लोदना हारिबो कैंडिडेट से अखोइना थादगदोरिबो कैंडिडेट से कर्म मीनो अदु खंगगा थोदो नोना मसागी इनरव्यूटी मसागी नुंगोइबा फजबदो मपान थोना चिकथोकपा ngamba लीडर ओइगदाबने मागी हाइसिंगबा फजबा अचुंबा सेंगबदो प्रजादा चपचाना शेयर तौबा ngamba ओइगदाबने माना पैसाना खुदोल पट पीरगा महाकी भोट लैरगा भोट कागनी है वाखल सी कैंडिडेट सिंगसु खनबिरोइदबने कैंडिडेट दइ पैसा से लौदे लौनिंदे अदो कयना हुजि कैंडिडेट ना पैसा लौगी मतमदा हयं माना कारगदी मा पैसा दong तानिंगकनी आई पामजबा कैंडिडेट मी दी फगदबा लेबाक की फगदबा मसैदे आइना भोट पिनिंग पैसा गी लुपा लौनिंदे मणिपुर गन कल्चर तोसे अफब खुनाय पुरंग होनसे अहल लमन लकाई पाली मणिपुर पाली लोग के रोम नमदगा पैसा फंगे काय पाउ तबी adu maktu hoi ta ba yawi ta da ba yawi ado aduna akhoi gi hujik thongju kendra gi praja singna pami ba si akhoi gi election asida paisa yaudana saksa haijana dana yamna niyom chumba election ma pangthok pipes ni handa pangthok dirba na bemi ta kurma pangthok dirba by election asina thongju kendra masung ba akhoi gi thamiban kendra da pangthok dirba election asi niyom chumna pangthok na masina lakhdoriba tungkoi na pangthok dirba election singi example omo oina yamna niyom chumba achumba mihut ama khanba kendra ni maki prajana hauji phawba ko na pamle camera person pibo bogole ne ramandale sangthem impact news okram chuthe थौबालदगी यारिपोक चटपा लंबिदा टाटा एरिस अमगा ट्रैक्टर अमगा थोमजिन्नबदगी मियोय मंगा सोक्तुना लाइकटनाख्रे थौदोक असे ngasi nungthil pung ani makhai tab adwaida athokibani soklabasing adu hauzik thौबाल district hospital amadi rims ta laikatnari हौजिक ngasi nomagi sanabagi pauda badminton association of india gi midang makhada manipur badminton association senduna north east zone interstate badminton championship ngasi dagi pangthok pa hokre tha sigi kunipa nagi kuntrama thoi fawa dm college campus ta lebe indoor stadium da sathagada championship asida assam nagaland mizoram meghalaya arunachal pradesh tripura sikkim amadi yumbu oiriba manipur yauna sanaroi samanifu na saruk yaduna athoi hen tanaragani Klasa Kangkut Kaino Humpusub Sarchursan Singh Ji KSCSICB League Kam Knockout Open Kang Tournament ki final changkre ngasi sana ki Kang Tournament asigi ani sub semi final da Klasa Kangkut Kaino na NNK Nambol Kangkut Panjal Kunmanga Tara Nithoi da Mighty Bapi kibani
Tara suba Manipuri State League ngasi nungtil sana kiba humpu suba League match sa Southern Sporting Union amati Young Physics Union lalambung ani draw sat kiba kaloina na humpu matoi suba League match tana nisa thangmui ban mai pakre ngasi nungtil sana kiba aham match ta Southern Sporting Union singjamai amati Young Physics Union lalambung ani na match ki api matamna panjal amamam sanaduna draw oi kibani Young Physics Union के पांचल अदो मैच की कुंट्रानी तो सुबह मिनट NG Arnold सन की बगल लोइना मैच की मिनट हुम्फुमंगा सट मतमदा SSU के डिफेंडर टी राजू ना YPSU की ये थंग कॉर्नर दे सांग ना काखलक बॉल अमा स्ट्राइकर मोहम्मद सहीदुर रहमान हेडिंग तौसिंदुना SSU के पांचल अमा संसिंदुना मैच असुब ड्रॉ सट की बने Nungtil ani suba mesta nisa thangmin ben sanaroi El Sanatombana mes ki taramari suba minute pirakhiba pass amagi khudong saba lauduna striker KS nauto na kausindu na nisa gi ahan panjal san ki loina mes ki loiramdai minute 90+1 da nauto na panjal amaga chansinduna nisa na MPS bu ani sinoda maiti pi kibani hayeng sanagadab ahan lekta M khabam lamkhai amadi FC Zalenga loina ZFC Surachandpur amadi USA Khurai anina ani suba Lekta lamba taunaragani Amaramda ngase yok sana ki Manipuri State League ki League match amada Neroka FC sangapham mai pakre ngase yok sana ki ba yankhai mapan suba Lekta Neroka FC sangapham amade Trupu Nambol anina akan mamong lamba taunaki ba match asida han ba hafta team animak na panjal san ba yabagi khudong sab kaya phangnar ba su panjal amata sana ba ngam khide ani suba haf sana ba loiramdai match ki marifu humdoi su minita Neroka FC sangapham gi sanaroi wai singkhai na call for free kick adura NG Ronald gi heading da san ki amata ngaram panjal aduna Trupu Nambol panjal amasinoda maiti ba pi ba ngam khibani Matang aswai de bulletin ase loishinjadringa ge mangoina na headlines amu hana thamjari Thongju amade thamoi ban kendra ge damak amathang thongam bisol je damade khumuksam joy kisan bu BJP ki mirep oire hana official oina lauthokre Zenim authority na pong lambi hangdo pidabadu miyam na sangsin ba khongjang singda Khetrigao Assembly constituency ki MLA Amin Shah su saruk yagan hari Gari asawa hum yaw na huran krab gari Nipan Imphal West Police ki anti-vehicle lifter ki team na afagat pangam kre sena bani habi miyo yamaso afagat kre amasung miyam ki safat thorang ki dama kari thabak thoram sing paikhat li hai basi DIPR na miyam na khangan gada bani hana Deputy Chief Minister Gai Khan na pong dok kre